Cheng Ningkhaiba amasung nonglai nungsina maram oiraga Mizoramgi district marida yum humfutara taretom akai atoi thokre haire. State Disaster Management and Rehabilitation Department gi matung ina laibak thiba thodok sing ase haukiba numit nini asida thokibani haire. Official data aduna hai yum sing adugi manungda yum maride laukhatpa yadana akai atoi thoki aduga tonga public infrastructure kaya so amang ata thokhe. Masigi manungda school building ane Church Hall ane, Health Sub Center ane, Anganwadi Center amade, Public Library yaure. Akai atoi thokiba sing aduna maram oiraga khwaidagi hena sokiba district ase hauzik fawbugi oina Aizol district oide. District asida leiba yum kutraga mapan drop akanba nonglai nungsitna hundokhe. Lunglei district taso Cheng Ningkhaiba amasung nonglai nungsitna maram oiraga yum kuntraga mathoirom amang ata thokhe. District asimaktada Church Hall ane, Health Sub Center ane, Anganwadi Center School amade, Public Library akai atoi thokhe. Siaha District so yum ahum amade, School gi building akai atoi thokhe aduga, Kolasip District ta yum mari akai atoi thokhe. Hauzik fawbugi oinade asok apan natraga misi mina thokibagi paudi leitre. Laibak thiba thodok sing aduna maram oiraga, Aizol, Kolasip, Lunglei amade, Mamit District ta leiba school sing thonglona kre. India Meteorological Department gi matung ina Aizol da Yankai Taret Dasmik Nipan gi changda nong taki aduga Mamit District na Nifuga Taret Dasmik Manga gi changda nong takhe Khaujal District ki oina nong tabagi chang ase kuntraga manga dasmik manga oikhi aduga Sarchip District ki oina kuntraga mari dasmik manga gi changda nong takhe haire Lakadoriba numit humni asida Aizol Kolasip Mamit Champhai amade Sarchip District ta akhak arau yauba akanba nong churaba yai haina so IMD gi report asina makha tare